Akispan Imphal Nolini Devi na pau pajari. Kangpokpi Zilla da May 13 da thokiba Kangluki irang aduki warisin ama puraknaba Council for Baptist Churches in North East India amajong Manipur Baptist Convention gi mihut kangbo amana Mukhyamantri Yumnam Khemcham ga unakre. Unaba adu da Rajya gi Upamukhyamantri Losi Dikho saruk yaki. Kanglupi irang adugo mari lenena phajin kiba miyosing thaduruktabagi mayukta tongan-tongan ba khongjang kaya changsilingai cherik asida santi puraknaba church ki luchingba singna lawrukliba khongtang adubo Mukhyamantri na thagatpa phungdokhi. Unaba aduda Mukhyamantri na church ki luchingba singna Kanglup ani ki marakta santi purakne ba honariba asi yamna mak singthaningai ni. Makatana Kanglup ki irang thoktanaba luchingba singna nakal ani ki miyosing unaduna wari sananaba khongthang sing paikhanaba su pauktak piki. Kangpokpi Zilla da orekliba pibam asida santi puraknabagi damak church ki luchingba singna Kangpokpi amati senapati ki miyam ko unanaba thaurang tawri hainaso Mukhyamantri na luchingba sing aduga kwari sanaki. Amaromda Kangpokpi ki thawdo aduda laikhidraba church ki luchingba sing adugi imung manung ki awabada saruk yari hairatuna Rajya Sarkar na laikhidraba myo ihumgi imung manungda khetipuron pirakani hainaso Mukhyamantri na thajaba piki. National Highway da panduna laiba nongmada tangai phatana changba polamsing maru oina alu amati tilhau puba gari sing Imphal da puraknaba thorang paikhatpi haina Manipur Consortium of Potato and Onion Fats and Traders na Rajya Sarkar ki pukning singsilakli. Lup asigi cherol aman hai alu amati tilhau asi matam sangtharabati pathap pumtharakadabana maram oiraga lambi da panduna laiba gari sing asi aso engam thoktana Imphal tamna pusilakpagi tangai phatabale. Imphal Dimapur lampi pating da Kanglup ki irang na maram oiraga gari kaya panduna lairiba asi sarkar na Imphal tamna puraknaba thaurang paikhatpi hairi. Leibak asigi oina misa miyam da piba khwaidagi wangba mana Padma Award sahi asigi oina miyoi 138 da piragani. Padma Shri phanggadaba singi manungda Manipurdagi saknairaba Nat Sankirtan ki guru laikhidraba Yumnam Jatra sing yaure. Mana asi thazigi kunmanga da Rashtrapati Bhavan da pangthokadaba civil investiture ceremony da Rashtrapati Draupadi Murmu na yenthokani. English ngani kuntaruki oina mana asigi damak khangalaba miyoi singi manungda miyoi manga da Padma Vibhushan miyoi 19 da Padma Bhushan amadi miyoi 119 da Padma Shri piragani. Mana phanglagadaba miyoi sing asigi manungda nupi 18 amadi masa laikhidraba miyoi 13 yauri. Padma Shri phanglagadaba Manipurgi saknairaba Nat Sankirtan ki guru Yumnam Jatra JN Manipur Dance Academy ki visiting guru oirami. Manipurgi Nat Sankirtan bu malengpi miyamda masak taknaba hotnaba amadi UNESCO na kala asibu intangible cultural heritage ama oina sakangnaba hotnabada achauba thodang lawramki. Laikhidraba guru asi jati amadi rajya thaki manakaya piduna ikai khumnakraba miyoi amani. Leibak asigi manung khunjinba mafamsingda leiriba miyamda sarkar ki aipa thaurangsing mapung phana yohonnabagi pandamda haudokhiba Janjatiya Garima Utsav 2023 Jan Bhagidari Abhiyan ngasi rajya asigi tongan-tonganba jilasingda haudokre. Chayol machupna chathagadaba campaign asi rajya asigi Ukhrul Tamenglong Phirjo None Kamjong Kangpokpi Senapati Sandal Tengnopal Jiribam amadi Imphal Zilla da haudokhi. Campaign asi sabse dur sabse pehle haiba pandam da pangthokpani. Campaign asi maru oina sahardagi tamna leiriba khunggang singi miyamda sarkar na paikhatliba yaipa thaurang sing asi mapung phana phanganabagi wakhalonda paikhatpa thaurang amani. Masigi manungsana line department singi khutangda kunjasingda kanaba asi phanghanaba thaurang tawdi. Pradhanmantri Narendra Modi na Norway ki Pradhanmantri Jonas Gahr Store ka Oslo da unaduna leibak ani gi mari hena phagathanabagi matangda wafam kaya khanakre. Luchingba ani na unaba atuda leibak ani gi marakta lainariba mari hena chesil handuna clean energy blue economy amasung green transition da amana amaki mateng pangnaduna chawkhatlambida khumang chawsinaba wafam sing khanaki. Loinana hanatagi punna paikhat minariba thabak thorong kayagi matangdasu nauna yengsinbaga loinana India IPTA Trade amasung Economic Partnership Agreement ta lalol itik technology amasung thabak pinaba hotnabada panghaliba kudong sabat singgi matangda luchingba ani na khanaki.
Hakshel Pasuk Yaipe Yumbal Mantri JP Natana World Health Organization ki Director General Dr. Tedros Adhanom Ghebreyesus ka Geneva da unakre. Unabaju da Dr. Ghebreyesus na hai Bharat ki Hakshel gi lam asi malim gi thakta achuba mafam amak kanduna lakli. Paulo Jari.